Manipur Top 20 News na tungan-tungan ba reliable source hindi lakot sarga. Mata-matang oiba maru ipaw sing tatukon kahanjay. Ngasigi ahanba headline da kumsa 2023 da Manipur na India gi manungda crime khwaidagi yamna thokpa state oiki National Crime Report Bureau ahal singa kunai sembada hakthengna thodang lauri governor na sunu pongdorki October 3 COTU na separate day haina lauthokna National Highway number 2 da pung 12 thogi shutdown lauthokre Manipur asi chingi furup anigi playground nate RK Krishna Sorepagi mari suba mapok numit ki thorom pangthokre AI na advance oituna myoi bagi hingbagi lambi hena laithokhali MLA Bisorchit Ngasigi mirol na miyam gi luchingba irabat pu sak khanglibasi mahakna pangthok lamba thabak singnani MLA Rajen ICC na sinduna lamjan ba irabat ki mapok kumon thorom pangthokna award kya lauthokhe Irai thawni thorom amadi yai munabaga loinana isai pongkhe paw sandokna pijari kumcha 2023 da Manipur na India gi manungda crime khwaidigi yam thokpa state oiki National Crime Report Bureau Nasidagi na chahi anigi mamang kumcha 2023 da Manipur na lepa asigi state union territory singi manungda crime khwaidigi yam thokpa state ama oiki haina National Crime Record Bureau NCRV na phongba report amana phongdorokli report asigi matung inna hairiba kumcha 2023 asida lepa asigi Northeast state ama oiriba Manipur da extremist singna micham kungamari hatki haiba wafumsu phongdokpaga loinana sahi adugi medagi hawduna Manipur gi tampakta leiba maiti sing amasung tampaka tainabada leiba tribal cookie singi markta ethnic conflict thoki haiba wafumsu pali loinana hokiba kumja 2023 da mokiba riot police personnel taraga mathoi lekidaba tharaga punna chahi duda mathau pangthok lingaida police personnel kungamari lekide hairi aduga hairiba chahi 2023 asida extremist insurgency singna nongoi kapa micham kungamari lekidaba asi laipa asigi oina chahi aduda Manipur khwaidagi masing yamba lekidaba masing ni hairi aduga NCRV na phongdokpa report asina piba data gi matungina thokiba riot singi manungda police ki makut tamyoi taruk siki haire supali loinana Manipur da furup masel gi akanba lan chathaba horkiba kumja 2023 da tongan ba tamthirba crime lising taraga mari chamri kungateret ki thodok sing thoki hairi thodok sing asiga mari lenana Manipur gi court singna wild chathaduna dispose thokiba case singa mari lenana report ta anglup masel gi lal horkiba kumja 2023 da wild chathanabagi dama case chani ga nifu gateret mari lenana court singda thaki adubu mamangi sahi sidagi auruduna hauji phawda Manipur da case lising manga ga chawnga mawdaga marigi wild panduna lekli hairisu pali manba yabadi me 2023 dagi horkiba Manipur gi tamthiru lal asigi manungda mioi chaniga humfu gi mathak laikhidrabani aduga mioi lising humfu henbana masagi mayu makai mai thadoki bidagi lepham leitaduna ching amasung tamgi tungan ba district singda hangba relief camp singda changja phamlogduna laglibani adubu hauju phabi oina sanglaba chahi aniga thamari rom gi manungda mioi kharadi mahuk sagona masa gi lefumda hajinba yaukre aduga relief camp kharadana chahi nauriba mahiroi yauna nupi amasung mioi khara makoina changja phamlogduna lekliba relief camp singda masa matanta sijabagi thogok singsu thokre hari amaromdana October 3 COTU na separate day haina lauthokuna National Highway number 2 da pung 12 thogi shutdown tawgadauri thasigi ahumbu kangkokpida base tawba Committee on Tribal Unity COTU na separate day haina lauthokpaga loinana numit asigi pung 3 tagi nungthil pung 3 phawba pung 12 thogi oina National Highway number 2 Imphal Dimapur lambi paringda total shutdown tawani hairi hiram asigi matangda ngasi COTU gi maikaidagi aiba cherol ama thorakre cherol sida May 2023 dagi horkliba kanglup masel gi irang asi haujik chahi hasilakadauri haibaga loinana irang asigi teksak hanagi chief minister amasung Rai Sabha gi MP na pugadabani hainisu maral sirakli loinana irang asi thorpadagi tha khudingi suba numitpu COTU na irang asigi manungda laikhidraba makoigi miyosingbu thongna phaba amasung nungsiraba masimnau singni haina ningsing thorom sing pangthokuna lakli makoina koki jogi lambu non tribal group singa khomjilakpadagi ngathok janaba honarakpani hairi ha asigi da panghukadariba separate day gi thorom asina India lengakta koki jo group asi mangjongna masing yamba maitei group tagi tongan tare haibasi amukhana ningsing halagani haibaga loinana thorom asi pangthok ingai manungda lalor itik mahai masing tambagi thabak thorom punamak jinggani hairi amaromdana Manipur asi chingi group anigi playground nate RK Joyce na separate administration amasung Greater Nagaland
पामबसिंगना मखोगी फुरुपसिंगना नमना खुंदाबा स्टेटसिंगदा चखिबा यागनी हाइना प्राइम मिनिस्टर दा आई बचेरोल पिसिनख्रे मणिपुर सिचिंगी फुरुप अनिगी प्लेग्राउंड नते हारिदना ग्रेटर नागालैंड पामबसिंगना मखोगी फुरुपना नमना खुंदाबा स्टेट चखिबा यागनी अदुगा करिगुंबा सेपरेट एडमिनिस्ट्रेशन पामबसिंगसु मखोगी फुरुपना मसिंग यामना खुंदाबा स्टेट चखिबा यागनी हाइबा वाफम असि हाइहुबगी चप चाबा मरम ओरे हाइना प्राइम मिनिस्टर नरेंद्र मोदी दा आई बचेरोल अमा पिसिनख्रे हाइरी चेरोल असि सोशल एक्टिविस्ट अमसु ओरकिबा इम्फाल गी मोरांगखोम खैथेल दा लेबा रीजनल डायरेक्टरेट नॉर्थ ईस्ट स्टेट रोप स्कीपिंग फेडरेशन ऑफ इंडिया की जनरल डायरेक्टर आर के जयसनाना ममांग थागी तरागा तरेता प्राइम मिनिस्टर चेरोल अमा पेशन किबनी हाइरी मांगना प्राइम मिनिस्टर पेशन किबा चेरोल असिगी मतांग ngasi पाउसे असिगा उनाबदा मांगना हाइ मणिपुर दा हौजिक नेशनल हाईवे नंबर 2 अमसुंग नेशनल हाईवे नंबर 30 गा तरेता फुरुप अमगी मियोइसिंगना फ्री मूवमेंट तौबा याहंदना थिंजिनदुना थमलिबा अदुगा नागा फुरुप सिंगी मांगजिल थाबा लुप ओइरिबा यूनाइटेड नागा काउंसिल यूएनसी नसु नागा ताबा हमसिंगदा अंदक खोंजंग चंगसिलुबा यावखि हाइदना मणिपुर असि सिंगी फुरुप अनिगी प्लेग्राउंड नते हाइना फोंदोरखि हौजिक मणिपुर की तंगदु लेतादबा फिल्म असिदसु डेंगी अनोबा पॉजिटिव केस मरफुगा मंगा थेंगनारे पुन्ना लिसिंग अमगा चौंगागा हुंफुगा मरी सुरे हाइरी ngasi numida waram lenga ki health services loisangdagi phangba report ki matung ina haukiba pung kunga mari gi manungda dengue gi positive case marfuga manga thengnare hairi positive case sing asigi manungda Imphal West ki oina humfu Imphal East ki oina taraga taret thobal gi oina ama Kaksing gi oina mari urkhul ama Tamenglong ama amasung None district ama thengnabani hairi anoba case sing asi thengnabaga loina ngasi fawbada district singda thengnakiba laina asigi positive case sing di Imphal West ki oina lising amaga chamaga nifuga mathoi Imphal East ki oina chaniga kunga taruk thobal gi oina yankhai ga mari Kaksing gi kuntra ga nipan urkhul gi taraga taruk Tamenglong gi manga None gi mari ni aduga miyoi ama laikhidraba Bisnepur da kuntra ga mapan Senapati taraga taret Chandel tara Tangkopi mari Chuchampur ahum Tengopol ani amasung Kangkopi district ta amani adum oina mangasi fawgi oina Fajol amasung Jiribam district ta laina asigi positive case amata thengnadri hairi panbai abadi mangjong na amasung section na laina asidagi ngaktok na ba na jagana laina asi mayok narak laba matung tangai fadaba section thorasing pakat hograbadi khudong thiningai ohenba laina singi manungda dengue su ama oiribani maram asina mari laina ba health department ki maikei dagi yari makai yum amasung akoibada kang macha pokphom oiriba ising tunghandana ba poktak pi bagaloina maiku athopagi thabak singsu chathrakli amaromdana ira thongni thoram amadi yai munabaga loina isai fongkre numit tarani chup na laipak myam gi yaifana ba chathrakliba ira thongni thorom loina pangtokpa kunsaga mathoi suba panthok sanglen laipung halau thongni ilati ngasi mapani chanbada yai munaba thorom loina chenkisi amasung horo kangleicha haina mingthonba isai ani su fongkre ima laisem inat loisang na sinduna September kungani thoidagi pantho isai konung nongpok jinguk thong maitei laikol thalo sipilok thlai langmai chingda pangthorkriba thorom sida laifam sigi thokoki thorang puriba thokchom manitona haikibada ngasi yai munaba numitsi yamna hakpa taibang singda thawjal biduna yai pibiba numit amani miga laiga khunda aminaba laina taibang singbu ningsing bibagi masak utpiba numit oibana yai amadi yaipa thawjil pina biribani haiki mahang makha tara haikibada sanjen ha singna yai munaba angang singbusu lagi laisang yai munaba sina kanghali myoiba mapok oiriba taibang cha singna yai asibu phangjaraga ningjaraga di nungaibagi manung channa leiba ngamjai haibagi damak ngasi miyamna laknaribani loinana yaifa thawjal phangjaningbagi laknariba sing asiga loinana ngasi phawbada laipak miyamgi amadi lamdam sigi yaifanaba thongni thoromsu lepalitana mangang luwang amadi khumangi matam ahumda nijaduna lakli thorom siga loinana ngasi phongliba isai asi mapung oina anikhak lohutuna phongjabani sesakliba singdi Vidyarani Irai Leima Candy Vikram Aditya haiba sing asinani amta yamna ngai paw amada central government employee amasung pensioner singi DA DR chada ahum hankre ngasi union cabinet na lepa asida laiba central government ki employee lakh nifuga mapan dasmik tara mapan rongi yauna pensioner lakh humpunipan dasmik humdani thoida dns allowance dns relief ki senpham da chada ahum naba iragani haiduna lathokre hengalak liba chada ahum ki chang asi lepa asida potchagi mamal hengalak pa singi yengladuna chaliba chahi asigi July amadagi hauna chanagadabani hairi panba yabadi hojing maki oina central government employees sing amasung pensioner singa DA amasung DR gi chang asi makogi pay pension gi basic pay gi chada yakhai manga gi changda phanglibani wahum asi union cabinet mifum na lokhiba wari mi haina union information amasung broadcasting minister Aswani Baishop na pawmi sing da lautokre DA DR gi chang chada ahum hengat naba pe kadoriba asi lenga ki maike dagi sahi delpa crore lising tara supna marfuga humdoi dasmik mauda taruk khena chalagani hairi adum oinamak central government ki employee pensioner singda hengalakliba DADR gi chang asi tare chuba central pay commission na lorpa recommendation yumphum oriduna union lenga na pina wai block bani hari
ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ